Ngasigi matam-matamgi wafamda puduna laksari athingbadi kayarak sangdokpasu yai. Novel coronavirus pandemic asi maithong yamna sathiba virus ni haibadu asum mayek sengba hengalakli haibasi micham miyamsu chaurakpa amadi khangba ngamle. Virus asina sathiribasi masi sample Lepta test tawbada negative result fangle haina isada virus asi leitre haina komthokpa yadri. Negative result fanglaba miyoi adu pung kharagi matungda masagi sample lauraga adu test tawbada positive oibagi result fangbasu yauri. Masigi khudam haibabu laichat asigi maranai paisa tingna maming lairaba lep kayada test tawbada laingak leitana ngaihak leitana result da khenarakpagi wakat wathok thok libasini masida yetnaningai Karishu laite tawbagi budi pukning chamthoknaba test tawthoktuna khangdokpagi tangai fadabudi lei. COVID-19 vaccine tika tharure hairagasu virus sangba ngamlaroi haiba chapchaba leitri. COVID vaccine dose animak tika tharaba beneficiary kayadasu COVID-19 positive oirakpa kaya yauribasini. Masi leidunasu COVID vaccine tika thadoktabadi yade. COVID vaccine thaba tai test tawthokpa aduga tika thadokpa haibasina isagita natana imong manung yumlon kaironaba yauna ponamaki oina pandemic asi mayoknaba ngamgadoribani. COVID vaccine puthorakpada novel coronavirus pandemic asi loinaragara haina khanarami adubu malemgi mipum khudingmak vaccine asi tika thaba loidriba fawba pandemic asi handokhiroidori. April gi Manipurda COVID ani shuba wave lakpadagi kan laikanariba anabagi fibam lusilakbaga manaba fibam mayoknaduna lakpaduna pandemic asigi fibam fagalakpa ngamdabadagi matam sangdoktuna lakpa athingba adu June tha loiba fawba amuka sangdokhankhre. July Augusta COVID-19 third wave mayoknaba yai hainaribasiga karigumba mayoknarabadi athingba asisu asum samdorokpa tabani. Coronavirus pandemic asibudi malemgi oiba ishuni adubu India da yamna thina henjinna sokhallibasidadi yamna penadribani adubu arabasu adu amabu oirabasu COVID-19 test tawthokpa yauna COVID-19 vaccine tika thadok haunanaba mangda lefawbana chumlagani. Scientific community na hairibasi maikum thadokanu test tawthou amadi tika thadou haibasini masini ngasigi pujarakliba matamatamgi wafam.